ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯃꯃꯤ ꯃꯄꯥꯎꯒꯤ ꯉꯁꯤꯒꯤ ꯍꯨꯝꯐꯨꯒ ꯇꯔꯥꯍꯨꯝꯗꯣꯏꯔꯛꯁꯨꯕ ꯑꯦꯄꯤꯁꯣꯗ ꯑꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯗꯤ ꯃꯃꯥꯡꯒꯤ ꯑꯦꯄꯤꯁꯣꯗꯀꯤꯗꯃꯛꯇ ꯌꯨꯇ꯭ꯌꯨꯕꯀꯤ ꯈꯨꯠꯊꯥꯡꯗ ꯄꯨꯝꯅꯃꯛꯅ ꯊꯝꯕꯤꯔꯛꯈꯤꯕ ꯐꯤꯗꯕꯦꯛ ꯑꯃꯗꯤ ꯁꯖꯦꯁꯟꯁꯤꯡꯒꯤꯗꯃꯛꯇꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯦꯄꯤꯁꯣꯗ ꯑꯁꯤꯗ ꯀꯔꯝꯕ ꯄꯥꯎꯁꯤꯡ ꯄꯨꯔꯛꯂꯤꯕ ꯍꯥꯏꯕꯗꯨ ꯊꯝꯖꯔꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯝꯖꯔꯤꯕ ꯄꯥꯎ ꯑꯁꯤ ꯂꯥꯜ ꯅꯪ ꯂꯣꯏꯈꯤꯅꯨ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯃꯅꯤꯄꯨꯔꯤ ꯐꯤꯆꯔ ꯐꯤल्म ꯑꯃꯒꯤ ꯄ꯭ꯔꯤꯃꯤꯌꯔ ꯁꯣ ꯎꯠꯈꯤꯕꯒꯤ ꯃꯄꯥꯎꯅꯤ ꯃꯅꯤꯄꯨꯔꯤ ꯐꯤल्म ꯆꯥꯎꯈꯠꯍꯟꯅꯕꯒꯤ ꯃꯇꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯃꯒꯤ ꯃꯄꯥꯎꯅ ꯉꯁꯤꯒꯤ ꯑꯅꯤꯁꯨꯕ ꯃꯄꯥꯎ ꯑꯣꯏꯅ ꯊꯝꯖꯔꯤ ꯃꯩꯇꯩ ꯆꯅꯨ ꯁꯛꯍꯦꯟꯕꯤ ꯆꯥꯡꯗꯝꯅꯕꯒꯤ ꯑꯣꯗꯤꯁꯟ ꯄꯥꯡꯊꯣꯛꯈꯤꯕꯒꯤ ꯃꯄꯥꯎꯅ ꯑꯍꯨꯝꯁꯨꯕ ꯑꯣꯏꯅ ꯊꯝꯖꯔꯤ ꯃꯔꯤꯁꯨꯕꯗ ꯊꯝꯖꯔꯤꯕ ꯑꯁꯤꯅ ꯁꯤꯅꯥꯏ ꯂꯩꯆꯜ ꯍꯥꯏꯅ ꯈꯪꯅꯕ ꯐꯦꯁꯟ ꯏꯚꯦꯟꯠ ꯑꯃꯒꯤ ꯁꯦꯀꯦꯟ ꯑꯦꯗꯤꯁꯟ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯣꯗꯦꯜ ꯀꯥꯁꯇꯤꯡꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤꯕꯒꯤ ꯃꯄꯥꯎꯅꯤ ꯃꯅꯤꯋꯨꯗ ꯀ꯭ꯂꯕꯀꯤ ꯊꯧꯄꯥꯡꯂꯣꯏꯁꯤꯡꯅ ꯏꯒꯤ ꯈꯣꯡꯒꯨꯜ ꯂꯪꯗꯥꯏ ꯋꯥꯔꯤ ꯈꯣꯡꯆꯠ ꯕꯪꯒ꯭ꯂꯥꯗꯦꯁ ꯇꯝꯅ ꯆꯠꯂꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯗꯝꯅ ꯃꯉꯥꯁꯨꯕ ꯑꯣꯏꯅ ꯊꯝꯖꯔꯤ ꯇꯔꯨꯛꯁꯨꯕ ꯑꯁꯤꯅ ꯃꯤꯌꯥꯝꯅ ꯊꯣꯏꯅ ꯈꯪꯅꯔꯤꯕ ꯅꯣꯛꯐꯗꯦ ꯀꯣꯃꯦꯗꯤ ꯒ꯭ꯔꯨꯞꯀꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦꯒꯤ ꯄꯥꯎꯗꯝꯅꯤ ꯇꯔꯦꯠꯁꯨꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯝꯖꯔꯤꯕ ꯑꯁꯤꯅ Where Have All the Flowers Gone ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯊꯧꯔꯝꯒꯤ ꯇꯔꯨꯛꯁꯨꯕ ꯑꯦꯗꯤꯁꯟ ꯄꯥꯡꯊꯣꯛꯈꯤꯕꯒꯤ ꯄꯥꯎꯗꯝꯅꯤ So guys, ngasiga ahanbang pao oina thamjiriba Oja Rajen Laisangthemgi Lao Nang Loikhinu Manipuri feature film gi premiere show utkibigi paudam asi lawminasi Umaivi Films ki banner makada milanjit na kudol tamdir putok pa herojit nauroi bamgi Lal Nang Loikhinu haina mingthonba Manipuri feature film ma tha se gyau ke batang tarang mundoida Imphal gi Baigachandra Open Air Theatre da hunabi matung ina premiere show utna miyam na kudol tamkrei Lan Nang Loikhinu na haiba film si release numit si yamna nungsi yamna maruina khoigi hairo kendra gi manungda leiba inganglok haiba khungang aduda ayambagi saruk 90% losinjarak wa film amani aina inganglok si yan han boina chasei mafam si yam nakna yam nungsiba khungang amakhak oi mafam sida namapa matam tha hol torga namakhiba adaidi khoigi khungang sing dugi mioi sing siga koigi leibirba chil nausing moiga tona tina dana phajana koida cooperation pibiraga phajana naminarki adumakna ngasigi release function lasida ai ngasi film si mai pak ne haibagi thajabulai yamna chamba khungangi punsi magi oiba warida pusinjarapani adu ai darjen aju yam phajana magi direction treatment amakak pibi brana khajai Nungsinuol gi wari de yom pamoi go film asida ibom cha irom na cinematography surmangang na editing amadi VFX loina na galifana costume design to bugi sentasing pangnari Emba pitana putuk liba Premananda na assistant director gi thaudang lauduba film asida Sulhaiba Bizu Sadananda Ratanlai Idho Manglem Macha Pinky amadi Lalita Bina Mamiroi Singone Satam Langli Ngasi Lan Nang Loikhinu haiba film sida aina khungangi mama makak sajaye mama je yamna laira jaba ado aidi shor gi nil khongbu je amukta su chachadriba amukta su chachadaba ado gari phangaga na hapta amagi manungda amukka ka phangaga chatpa jida yam wana chachaba ado gumbagi mama makak sai as film ji number di am waye mafam do location ji am waba turin lama lale turin ji dane akoi gi thong ama khak leyeba ko thong ji lan ba kan ji da akoi gari manung ji da yaur ba myam je loina kumdaraga gari si khak da lan ba thong je para haiba adu mai tawraga akoi ji kina dagi lambi du ju sagon thawboduna kodrak tawja adu mai tawraga akoi sigi film je ya wana namni
ꯃꯉꯝꯗꯣ केस हालत चलो Hey, noi kada kada dino. Kada kada ꯑꯩꯈꯣꯏ ꯇꯥꯕꯨ ꯈꯨꯡꯒꯪꯗꯒꯤꯅꯤ ꯅꯨꯄꯤꯁꯤꯒꯤ ꯁ꯭ꯀꯨꯜꯒꯤ ꯌꯨꯅꯤꯐꯣꯔꯝ ꯂꯥꯏꯔꯤꯛꯀ ꯂꯩꯕ ꯂꯥꯛꯄ lo ibu janji lo. Nushi Nangwangi Warida Yufum Oiduna, Pankatliba film as the Miam the Pamna film Ama, Soidan Oisunu, Makata Padasu, Afaba film Kia, my partner Putok Pirako Hainitam Jeri. Hojik Matangaloka Cheriba, Cine Actors Guild Sinduna, Manipur in Ma Chocolate Never Pandam da Pangtokiba, Numinini or the film Mami Mapao as me in family. Iramdam asida puthok leba film singbu hena matik magul laina puthok ngamna narbigi pandam magaloina na Cine Actors Guild Manipur mapungoi ba thawdang lawduna tha sigau ke batang taramari amadi taramanga da Manipur film present scenario and measures for development haiba theme asida numitni go ba mipam ma Imphal wi chingmerong da leiba travel research center da pangthokrai Iramdam asida film gi lamna kathok laba thoidokna leibak miamna sakhang narabam yoi kyana sarugya da mipam madu pangthoki Mifam Madu Hodopo Gitaramda, Manipur Lenga Art and Culture Department Director A.C. Das Sermana, Atoiba Mitung Leno in Serbia, Kibagalona, Lenga Lamda Masida, films of Conor Hona with the Tenga Kudong Chadabakaya, Sugai Tam Kibagalona, MSFDSK Auditorium Masi, Film Premier Cultural Program Madi, Lenga Kitabatorum Sing the Kaltanatana, Atopa Hiram Singda, Sijinabatin Lehena, Fongdoklamki. Asigum mifam kaya matang pangthoraptuna Manipuri film gi khongcheta achoba mai pakpa pumna makilem janafam oiba fibam ama soidena purakpo oirasunu haina thamjeri makha chathajarakpa oina ahum subam pau oina thamjeri ba maitai chanu haina mingthon ba sakhinbi changdam nabagi marirak shiba audition pangthok nabagi dama audition pangthok kibagi paudam asi amu punnan inta Lining Tosana Mahishana Pung LSSP Gibiyang Makada sa NB Changdam Naba Maitay Chanugi Marisuba edition Pangtok Nun Bugidamakta Tha Sigihaw Kibatang Kunitoida audition Pangtok Ray Mitay nupi amna lawgadaba thodang sing nupa amaga nupi amaga lawgadaba thodang sing khenarakpa nupi na thodang kyam chawna lawraga tungi akoi chawda nawda singda achangba chawda nawda semakani haibagi lambida amadi khangda udaba kaya ama takwi tambiba amadi khanganba amadi nuksi hanba aikoi hayengi damakta akoi kari tawsige haibagi tonganba firep amaga loinana akoi changsalakpa torokpa adugumba mitay sanugi thoromle masida sak phajabi ngakta akoi khanbana sade masida chanu ama oibagi matik meyai chalhanba amadi makoina hayeng jumba lo chatta hadi mayim makai palba lei masingda chalam matamda lawrakkadaba semakkadaba masa lawrakkadaba thodang sing aduna phurupasi amadi irepa iramda masi kanba ngamgadra khanbagi wakalonda sengna masi mitay chanu si tawjabani Audition asidagi khangalaba punna contestant kuntaretna October kunda Manipur Trade and Expo Center Lamboi Khongnang Khongda pangtokadaba grand finale da Changdam nagadori Panbayai Changdam nabasi pai pusinga thambiramba Iramdam asigi chanu ningoloi bisingna sungsoi soidanamak ngaktuna thamgadaba chanu lonchadamadi fidget laitengbu yokhatnanaba tungi mirol singna mutnaidana khangna hunanabagi pandamba magaloinana pangtokpani Iki ming lai prakpam shuchona chanu kauri ei Bangladesh te lakpani mete chanu jauge haina aina lakpai maramdi Bangladesh ta khoya da nat ki oiba lining lai shusing she kanamona kaunare ado aina khangdaba myama leiba she sigala deina khangna bana jauba lakpan we samda leiba mitei singse haidi signing lai songi maramda haidi khangbudi khangi ko do kya ama kauthok su kya ama lei lagi lai phang ja khangdaba lai maming phawpu su ko pu su myam ma lei ko asi singse aina mitei chen jangjam na ba sida yauraga khajik tang osu khangla badi tungda leiba samda leiba chan ja singdo haidi kitang osu khangba ngamna bagi haina aina adugo hai wakhang ga loina na mitei chen wasi yauge haina lakjabani ꯑꯩꯍꯥꯛꯅ ꯉꯁꯤ
ngasi mitai chanu changdamnaba asida saruk yajarakpagi maramdi ipa ipusingna thambiramba inatki oiba lining laison phije chakcha thaksi khasi thogolol chat kaya asibu kauthokpagum leire kharadang orabasu kanba ngamgadra haibagi wakhalonda saruk yajarakpan iraipak ireisa sing asigi kaitharaglaba saktam asibu kangkhachage yokhachage aduga mangtharaglaba satna kanglon phije chaksa lining laison kaya asibu yokhachage haibagi wakhalonda amadi aina hana khangjaramdaba chana kanglon kaya asibu khangjage haijinjage haibagi wakhalonda ngasigi maitai chanu sangdamnaba si yaujaninglibani thaina ipa ipusingna thambiraba liklam haibadi chanabi phije leiteng lining laison kaya asibu noma nomagi mangtharaglaba matam asida maitai chanu amo oina soifada kaifadana igi pangakna chatli haibadu uchanabagi damaktani kanglaipa ima asi mitomiyan chakayana khudum chandubagi ngairaba matam asida chanu aikhoigi thauna lingjem puthoktuna kalhausi kanglaipa ima asi Kanglup natraga khunai ama haibasi kanglup adugi ningthiraba lining labi inat chatnabi yumban lonchat thaugal lonchat sing asibu yokhatuna thambana oigani maram asina haiba sing asi isa isagi khutta paisinduna misna thambalna yengjeduna wakhalgi mapung oiba kanglon amaga loinana aikhoigi hanagi machu sing asibu amukka hena yokhatnaba phajahanabagi damak aihakna maitai chanu changdamnaba asi yaujarakpani hairibasing asi taurabadi ima leibak kangleibaki lairenbi imana momon nokjagani ima mahakna momon nokjaba adubu yengjaningba ujaningbagi damak changdamnaba asi yaujarakpani afaba khunai haibadi kanglup ama sema matamda khunai adugi chatna kanglon sing adu ngakna chatpa mathau tai asna maram oiraga aina maitai chanu ama oina maitai aikhoigi ipa ipu singna soifada kaifada thambiram liba chana kanglon chana pathap irol iyek phije leiteng singna chingba sibo ngakna chachaning bagi damakta maitai chanu sangdamnaba asida insiluba kaudana songthok jarik liban layoi khraba ipa ipu singna chetna chala u kupna khanar u haiduna thambiram liba aikhoigi chatnabi lining lambi phije leiteng amadi thogalon sing asibu nga chetna chana kupna chachaba habasi ngasi mak yamna mathau tari khanbagini loinana malem pumbada leiriba nupi singbu irai laina maitai nupi singna ikai firu khumanba ngamkhriba asi maitai nupi gi topa achetpa chatnabi thongna lingjel khangba kanba mareibak maramdambu nusijaba ijat ki damak siba ki daba amadi thogalon chat fajaba mapuroiba uraga kezaba atopa nupa sing uraga kai amumgum tamthiba ngamba amadi pairak ki loksing haiba asigumba guntana malem asida leiriba nupi singbu maitai nupi singna irai laina ikai firu khumanba ngamlibani loina hena awangba thakta thanga chaningba amadi tungi mirol singna phajaraba chanabi sing asibu ngakna chalhongnabagi damakta thogai pangjaramge haiduna ngasigi changdamnaba asida saruk yadirabe September 12 da pangthokadoriba changdamnaba asigi contestant khuding mapu wispizari Manipur gi wangmadagi lengbi raklibi maitai chanu ningo singbusu pukning thogachari mai pakpo oibiu Mathanga lokachari ba asina Wangkai fi mantri gi sinai lechin haina mingthon ba fashion event pangthoknaba thorang lakpo oina model casting ge thoram pangthokkibage pawdam asi amu na impact Wangkai Pi Mantri ya kana bakudol sinai lechal hai mingthon wa fashion event ki anishub edition pangthok na ba thorang moina model casting gi thoram tha sig yau ki batang taramanga da Imphal gi kong but lebe East Garden da pangthok rei hiang ga yini ni pan ba maitai singi kumai ningol chako bagi mangoi na pangthok na ba pandam thamli fashion event sigi thobuna iramdam sigi fidget lighting sing maruoina nupi obi singa season ba polam sing da mayorol da gi lerak laba machat sing da anoba makhal kaya tusanduna miyam na hena pamna ba mawong da kudol tamna na ba lakna ga dauri maitai nupi singi ning thizaba bu sai tharak pa tungoi na fadraba singi marak tagi fanek amadi samlang da miyeng tham ga dauri
Hi guys, ngasi Impact TV ki Mami Mapao team na lejari mafam asi East Garden dani mafam asida Wangkai Fi Mantri haina khangnaba saknai raba designer dugi tawgadari sinai lechal hariba fashion show dugi second edition gi model casting dani sinai lechal hariba show sida utpi gadari se ko somna utpi gadari dressing sina kari dress oi birabana tasengna aina handaki second edition sida utchagadari je khogi tasengna sinai sangda sinai bi singna sajari ba khogi phijat leteng singje masida khogi matamgi oiba anauba khogi fajanaba mongda semjaraga khogi kitang hena khogi handloom jibu miyamna pambina na bagi mongda ina semjaraga uchage khanjari tawdadi handak chahi sida mamang chahi de kitang khetnaba amana khogi ngasigi model casting sida aina pusaning paji khogi model oijaraga so mapan gi dagi kitang khena hanna aina ngasigi model casting sida khogi laiba model singja khogi phanek selalaga aga samda kitang miyeng changaga khoi lamdam sigi nupi jaw ibigi phajabadi khoi gi phijat leiteng khoi samna phajabada hainaba sida aina kitang changjinjaraga khoi gi sam phajaba amadi khoi gi phane ko masala laga aina audition sida aina utpa hotnajari sinai lesson hariba show si karam kanda pangthopi gadabana sinai lechal si aina October thada khoi ningon chakobi mamangda ningon chakobi iroinina ningon chakobada khoi gi yum palibi singna amadi yum palibi singi macha masuna chakauba chappada amadi luhongba season lakpaga loinana mangoina na aina soji utnaba wakanda thamjari audition asijida yamna talented oiba personality leiba yam phajaba tungi the bright future oiba yaba model automatic thengni badu laiba mayam sidagi khangadabdi khara khajini akhoi site gi loimakti khalanningi but adubu fashion show ma da magi designer gi magi garment akangna masing laijabni mana khara kat khangadaba du khatani aduga akhoi gi site gi di akhoi gi khwaidigi fajre haina khallaga magi sana ba mark to koni pijabani magi performance to gi matungina ado jury mo ina khoi site gi di tholaiba khudi mo to confident line thola mane oiba yare haina thola ma ngakta nina loimakti khandaningi adubu akangna ba masing oiba nina upai di leja casting asi sinbada kai thare sinbagi thim amasung sinbada kyamatik wakhiba amasung kyamatik honakhiba habado myam famda habda thambiyo tasengna harabadi akoina ngasi sinjabaje yamna akhoi yamna wana tawgani na hai khanjaraga lejabane ba adu yam nungai na pangthokre haidi lakpiriba model sing janju yam gyan tabigre haidi akhoi tato tasin tamunaraga tawre aduga district ayamana loi lae audition gi oina di akoina thamjabje fanek ka t-shirt ka thambaje si amutabu tawri haina khanjai mamangda ju pambiragre akhoi da mantri na adu si tawje sidal hena mayamna thawai yauna laksabje si ju tonganba kanu ne na khanjai Urmila Sagol Semda ina hangjening badi ngasigi asigumlaba mantri na sinba sinai lechal hariba show sida hobdagi loi fawba ngasai lakliba model singna chatliba kholiba mayam se somsu ubirangani ko ado model sing asida habadi khoi Manipur gi model sing sida lakliba hogalakliba anoba model sing sida moida pibining ba poktak opinion gum phongning ba leibara khara adu kita mayam gi famna kita phongtok piramo Hama Maktada Mami Mapao Yingbiriba Pumna Mapui Koknona Kurumjari Aina model anobasing the pinning by advice the Moise Oza Amanairaga grooming Toraga Adumaina Tohani Urmilana Manipur represent Toraga India gi ko adugumla sauraba Miss Femina contest Manipur represent or satlubato the thengnarakpa awanungai haitare ko dai madudagi hairak tammakpa khoigi life experience kaya matam birangani ko madu khoini ki Mami Mapao gi through the ko somna thengna birakpa experience kaya do adu hapetang share to biramo Ahambada aina thinagi ba awaba hairagadi financial problem se thingnari aduga akhoi Manipur mayam gi support watpado aduma thingnari adubu ko na sum competition je yauraga match in lakpa dai da financial support ai gi family gi through dagi mayam phange aduga Manipur gi support su dum khara phange ko aduga aina phangjarak pa experience hairagadi khoi gi India gi supermodel Alicia Raut mana ramwalk takpa adagi Manushi Chiller moi mayam dagi advice yam phange Inat ko iba fizit lighting sing promote taw nabagi pandamda pangthokadori ba tharam asi pokning thagataba ngamjade mapung fawa magun leiba event ama soiden oisunung haina wispiza bagaloina na matang asida ating break ama khalongjene bagi tanja da lawjage Impact TV bu mi eng ta dun lei
Welcome back. Break matung na pung na makpu amukka hana taram na okchari. Adong ni maing tabiri ba si Impact TV da sandok chari ba Mami Mapao kung pugatara kung doirak siya episode ni. Haujik na sige mga subong pa oy na thamjari ba. Manipur Club na sinduna Bangladesh lay bakta kundakraba Manipuri singa pukwen pawmen na rugada ba. Igi kongbul lang daiwari hay na mington ba kongchat ama chatlugani haya pawdam asi miing taminis. Igi Kongul, Langdai Wari Hana Mingtonba, Bangladesh the Kundakraba Manipuri Singa Pukmen Paumin Rugaba Kongchatama, Moneywood Club Namapung Sinduna Chatkadori. November Taradagi Kongshan Bahoga, the Bangladeshi Manipuri Singa, Achet Pamari Sagaluna Pandam Tamliba Kongchatashina, Bangladesh the Tungluraba Matunda, Natyo Taurum Kaya, Mapamaduda, Utlugadori. Haidaba Kongchada Shida, Nupa Nupi, Mami Kumairoi Kiana, Lamma Sida, Tongan Tongan with Sinta Sing Pang Libamio Singaloinana, Sarup Yagadori. Manipur Club na Paikachariba, Tabak Toromyamsi, Ubirakanda, Sakang Birakanda, Kogi Bangladesh Lady Bichil now Singna, Maruina, Manipur Cultural Complex. Chobutodang lobby riba si Rabi Kiran Singha secretary sina koi Manipur Bangladesh ta dumba culture ki oiba duga Manipur ki oiba activities khara pangthok na widong ta ekoi da baton to birakpani hai riba khongchida si ekoi na igi khongul lamdai wari haina ningthon jarakanda chachagada du khongchatni khongchida si ekoi lakriba November gi Tang Tarada Impal Tadok Cheraga, Namemgi Tang Trama Thuida Bangladesh or Kanda, Tang trying to dig Horga, Koina activities Mayama Pangtok Sagani, activities in Manunda, Samlamna Panjarva Kanda, Hoi cultural program Yauri, tree plantation Yauri, Aduga interaction program Yauri, Aduga Maruina, football match, Susanagata Leba, Sigumba, Duma Kongchani, Yamna Marueva Kongchatamani. Masina ekoi gi marakta Bangladesh lai bichil naw singa ekoi Manipur da lai bichil naw singi marakta yamna phaba relation ama sagat kadoba adu khongchat lamani hainai thamjage masida ekoi gi Manipur ki maruoiba yamna activities film gi lamda lai riba bichil naw mayam ama saruk yabi gani chaliche aduga actress actor mayam ama su khongchat asida yawgani aduga yamna mapung phaba duma khongchat no oigani aduga ekoi si tang 13 ta ekoi gi tawrga activities mayam ase loishalakanda Manipur Club ki thorang makhada paikhat piriba khongthang asi mapung fana amadi mai pakna pangthokpu oisanu haina thamjari club asi busu khongthang asi gidamakta hainingai leithana thagato phungdokchari mathang asina iramdam asida phagi wari kaya gi tungnafam oiriba miyamna thoina nokfadi haina khangna biriba thoram asigi hawdokhiba chahi kunmanga phabagi foundation day pangthokkibagi pawdam asi lawni Tangdu Laitadraba, Ne Tadraba Iram the Manipur is the Lady Miambu, Mikopa Matangwara so Pukning Pen no Handuna, Kunaiki Imungi, Hiram Kayagi Awaba Polum, Kautok and Magam Liba, Nokpadigi Kongchat, Haurakiba, Chahi Kunmanga, Farakpagi, Silver Jubilee Torum, Tas Yahukibatang Kunmangada, Lamyan Basangle, the Pangtokre. RK Films Amade Nokode Cultural Foundation and Kusham Naduna Pangtokiba, Celebration Aduda, Tongan Tongan Torum Kagalun and a Fagi Torum Singshu, Lantoki. Tauram gimanung chana nokfade ningsin kudol so mioi ohum da lantok tuna ikai kumnaba upki. Nakoi mayam tare dana, makoi na hani na masing loi na tare dana. Nang mayam kaya basalagya masigi ha? Mayam kaya basalagya? Sindi kan kita bani, lewati kan dia berarti kan dia terang takut ya. Usahakan orang sedang kita urin tunggu bro. Apa ini bagian ini ke kopa? Mau gede lewati siapa tahu di mana gaina siat hati. Oh, saksana ba, saksana ba. Happy anniversary Team Nokfadi, matam sang na nada yektana,
ꯑꯍꯦꯟꯕ ꯐꯥꯒꯤ ꯋꯥꯔꯤ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯩ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯄꯥꯎ ꯑꯣꯏꯅ ꯊꯝꯖꯔꯤꯕ Where have all the flowers gone 하는 밍톤바 thauramgi tarukshib edition pangthokkhibagi paudam asi tawi Hujik Impact TV gi Mami Mapao team ne yaksan zarli mafam ase phayeng gi konsam lapak hariba mafam adudani mafam asida where have all the flower gone hariba musical gi oiba event adugi 6th edition pangthokliba handaki 2019 gi mafam adudani mafam asida food stall amasung photo booth na chingba adugumlaba makhal mathen kaya gi stall kaya amaso hangi amasung Manipur gi mafam kaya dagi event asibu yauna ba saruk yana ba lakpa mayam na su mafam asi thanduna leiri event asi karamna pangthoklibage kari kari event tawribage habadu mayam punna mityang taminarasi Art, music amadi environment miyeng thamnura pangthokpa Where have all the flowers gone haina mingthon ma thauram gi taruk suba edition chakpu phayeng dalaiba konsang lampakta mapung fana madi mai pang pangthokre Kumza listing ani taramari dagi hauduna chingnung khok andro khulkhul na chingba iramdam sigi tongan tongan ba lojing loya kya da lep leitana pangtok tuna lakpana kumza siga thana phayeng da thauramase anirak su oina pangtok pani phayeng khul goiba chinja kya yon be stall singda miyam na ahaw thum sing sana thakna ba made isai nongmai goiba thauram sing pangtok pana thauramase gi mapungoi be saktam oiki Sigi where have all the flower gone have say handakisna 6th edition ne ba ko hana si mafam kai kai da sin khar Handakisina 6th edition ne akhoi ni han han select posi 2014 da chingnung khok haina akhoi gi lamlai gi manung chana leiba chingnung khok ta han boina 2014 da silli 15 da na andro da silli 3rd edition oina akhoi na 2016 da sin baje phayeng da sin gramo adu lore matung 17 amu khurkhul silure khurkhul da amuka ju mu hanjen na akhoi na akhoi gi 5th edition haitare adu mu khurkhul da amuka hanjelure handak adu 6th edition oina phayeng da amuka second time oina mu sinjarakon main oina akhoi simana silije rural area da akhoi chala chala sinjari je akhoi gi urban da leiba akhoi ga rural da leiba makhoi ga bonding ama semna ba hona ba haitar mioi ba khoi chapma nei khoi lapna leinaraga su akhoi noi gi chanabi akhoi chanabi haba tungana thandana mioi ba mo gi nuksina budo adu pambagi environment da conscious oraga khoina akhoi festivals art and music on environment haijabani only music ka arts ka adu gi waka natabi da akhoi gi leiriba akhoi gi tinari ba akhoi gi environment se si gi ju phajahan ba adu magi chanabi dina khoina pamjaris Where have all the young men gone? Long time passing. Where have all the young men gone? Long time ago. Where have all the young men gone? They're gone for soldiers, everyone. Long time passing. Where have all the graveyards gone? Long time ago. Hauji akhoi na unaga dawriba si mafam asida food stall family be adugumbi misak amagani songi mingse kari Anjali laifam de phayeng sawai dagine dum ngarang ni mi kaya amuk lake ngarang se mi se yam la sarapiti khangamdre yam di yam hai ta kano fast sigi food stall sigi oina report kaya amuk yon ki ngarang ngarang se nifu aba nifu ni thoi hum thoi mu yole 42-43,000 yole ba ko adu songi food stall sira yauri ba item sing se kari kari no ok thongba adaidi san thongba nganu thongba yen thongba adaidi nga tawba singju sara kangdi yam yam lai tare ꯑꯩꯈꯣꯏꯒꯤ ꯐꯌꯦꯡꯒꯤ ꯑꯣꯏꯔꯤꯕ ꯄꯣꯠꯊꯣꯛꯁꯤꯡꯁꯦ ꯁꯤ ꯃꯌꯥꯝꯗ ꯁꯣ ꯇꯧꯕꯒꯤ ꯇꯥꯟꯖꯥ ꯑꯃꯗꯤ ꯐꯪꯉꯦ ngarang se potse kaya amukadi yonge ꯉꯔꯥꯡꯁꯦ 27,000 ꯑꯗꯨꯋꯥꯏꯃꯨꯛ ꯀꯗꯤ ꯆꯥꯎꯔꯥꯛꯄ ꯇꯧꯋꯦ ꯑꯇꯩ ꯃꯐꯝꯗꯗꯤ ꯁꯨꯝꯕꯁꯦ ꯁꯤ ꯀꯌꯥ ꯎꯗꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯛ ꯄꯨꯂꯞ ꯑꯩꯈꯣꯏ ꯃꯅꯤꯡ ꯃꯃꯩꯒ ꯌꯥꯎꯕꯁꯦ ꯑꯗꯣ ꯁꯨꯝ ꯐꯌꯦꯡ ꯂꯣꯝꯗꯗꯤ ꯑꯩꯈꯣꯏꯅ ꯐꯣꯇꯣꯗ ꯎꯕꯁꯨ ꯐꯌꯦꯡꯒꯤ ꯑꯣꯏꯅ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅꯀꯣ ꯁꯨꯝ ꯁꯤ ꯑꯗꯨꯝ ꯊꯦꯡꯅꯩꯌꯦꯕ ꯑꯗꯣ ꯏꯇꯩ ꯃꯣꯏ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯁꯤ ꯀꯩ ꯁꯤꯖꯤꯟꯅꯒꯦꯗ ꯑꯩꯈꯣꯏꯒꯤ ꯐꯌꯦꯡꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯑꯍꯜ ꯂꯩꯗꯥꯏꯅꯦ ꯍꯔꯥꯎꯕꯒꯤꯕꯨ ꯑꯣꯏꯔꯁꯨ ꯈꯨꯜꯒꯤ ꯈꯨꯂꯥꯛꯄ ꯑꯗꯨꯒꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯀꯁꯇꯝꯒꯤ ꯊꯕꯛ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ
ꯑꯣꯛꯁꯤ ꯇꯧꯔꯒꯗꯤ ꯃꯥꯒꯤ ꯁꯔꯝ ꯍꯥꯏꯗꯅ ꯂꯩꯌꯦꯕꯀꯣ ꯑꯁꯤ ꯁꯔꯝꯅꯦ ꯃꯥꯒꯤ ꯑꯗꯨ ꯃꯥꯏ ꯃꯀꯣꯛꯇꯨ ꯃꯥ ꯑꯣꯏꯅ ꯄꯤꯗꯣꯏꯅꯦ ꯍꯧꯖꯤꯛꯀꯤ ꯁꯤ ꯑꯣꯏꯅ ꯄꯤꯗꯣꯏꯅꯦ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯑꯣꯏꯕ ꯆꯥꯛꯆꯥꯅꯕ ꯑꯃꯁꯨ ꯂꯩ ꯑꯗꯨꯁꯨ ꯁꯥꯒꯩꯒꯤ ꯑꯍꯟꯗꯨꯗ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛꯀꯤ ꯃꯅꯥꯁꯤ ꯑꯗꯩ ꯁꯥꯒꯩꯗꯨꯒꯤ ꯃꯊꯪ ꯑꯣꯏꯕꯁꯤ ꯃꯃꯩꯅ ꯐꯥꯁ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯅꯥ ꯃꯆꯤꯟ ꯑꯗꯨꯝ ꯃꯊꯪ ꯃꯥꯒꯤ ꯁꯥꯒꯩꯒꯤ ꯆꯍꯤꯒꯤ ꯑꯣꯏꯅꯀꯣ ꯂꯦꯡꯒꯥꯗꯣ ꯑꯗꯨꯗꯨ ꯇꯧꯔꯒ ꯑꯗꯨꯝ ꯄꯤꯖꯔꯒꯅꯤ ꯁꯤꯁꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯆꯟꯁꯤꯡꯒꯤ ꯃꯐꯝꯗ ꯍꯪꯅꯤꯡꯉꯤꯁꯦꯀꯣ ꯉꯁꯤꯒꯤ ꯏꯚꯦꯟꯠ ꯌꯦꯡꯕ ꯂꯥꯛꯏꯁꯦ ꯁꯤ ꯌꯦꯡꯕꯗ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ kay ꯐꯥꯎꯕꯤꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯤ ꯃꯐꯝꯁꯦ ꯑꯗꯣ ꯄꯨꯟꯁꯤꯒꯤꯁꯨ ꯑꯍꯥꯟꯕꯅꯦ ꯑꯩ ꯉꯁꯤꯁꯤꯗ ꯂꯥꯛꯏꯁꯤꯅ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯦ ꯌꯥꯝꯁꯨ ꯐꯖꯔꯝꯃꯦ ꯃꯐꯝꯁꯦ ꯑꯗꯣ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯉꯥꯛ ꯁꯦꯟꯗꯅ ꯑꯗꯒꯤ ꯑꯩꯈꯣꯏꯁꯦ ꯀꯩ ꯍꯥꯏꯅꯤ ꯀꯩꯝꯇ ꯊꯣꯛꯍꯟꯗꯕꯤꯗ ꯂꯩꯍꯟꯕꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝ ꯊꯤꯅ ꯑꯗꯣ ꯏꯆꯟꯁꯤꯡ kay ꯆꯥꯕꯤꯔꯒꯦ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯁ꯭ꯃꯣꯛ ꯄꯣꯛꯅꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯏꯟꯗꯤꯖꯤꯅꯁ ꯐꯨꯗ ꯁꯤꯡꯖꯨ ꯂꯩꯖꯔꯦ ꯑꯗꯨꯒ ꯊꯔꯣꯏ ꯑꯗ ꯑꯇꯣꯞꯄ ꯁꯤꯡꯖꯨ ꯆꯥꯖꯔꯦ ꯉꯁꯥꯏꯗꯒꯤ ꯑꯇꯣꯞꯄ ꯁ꯭ꯇꯣꯜ ꯃꯌꯥꯝꯗꯒꯤ ꯌꯥꯝꯅ ꯍꯥꯎꯋꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯗꯤꯖꯤꯅꯁ ꯐꯨꯗ ꯃꯌꯥꯝ ꯐꯪꯕꯁꯦ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯂꯝꯄꯥꯛꯁꯤꯁꯨ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯆꯤꯡꯌꯥ ꯇꯝꯌꯥꯅ ꯀꯣꯏꯁꯜꯂꯒ ꯂꯩꯕ ꯖꯒꯥꯁꯤꯗ ꯌꯥꯝꯅ ꯄꯤꯁꯐꯨꯜ ꯑꯣꯏꯅ ꯏꯁꯩꯁꯤꯁꯨ ꯁꯛꯄꯤꯔꯤ ꯑꯥꯔꯇꯤꯁꯇꯣ ꯐꯖꯕ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯖꯅꯤꯡꯉꯤ Isalgi mingsi kay Angom Sonika kay lamdagi oram Thayengdagi Isan na ngasi utpiriba performance karino Thaugal Jagoy Isan na si performance utpa matamda kari phaubi Isada mapan haibadi utpa phangzabase yam nungaise mayam phamna aina hangjaningi se ko ngasigi asigumlo event se yengba lakpase isada kay phaubige yam nungai aduga kalengi langbangi saraba kainose ngasigi weather adedi mafam sigi weather sina yam ingda halaga yam nungai ba ma phawal he isada ngasigi event je suguma mamoina silakpa sam nungai habadi samaina amumu khoi manipur da sinba sida khoi youth oriba sing ade khoi gi tourist oriba parts zu hena promote oba helene ba adudana sigumba program silakpa se yam tina nungai ba ma phawe ngonda Changkhona ningthizaraba mahausa imagi matambakta pangthokpa mapung faba amadi mai pakpa thoram ama haibudu oiki olakpa chahidasu hena mapung fana pangthokpa soidana oigani haiba achitpa thazaba thamjari and viewers ngasigi oinadi matang swaida pujarakhiba mapawsing pawdamjaba loisinjari adumakpu iramdam asida kari karam upcoming entertainment events sing leiribage haibadu pumna makka kaina dringa sida thamjaramge October 1st ta Oja Herozit Nauribamgi Manipuri feature film Namase Chafuhuran Binigi premiere bought utkadauri mayamna khawrang nangai na film aduni mi ingtaba kaubigana ani shibu oina October marida Green Manipur mission gi
Ultra EDM Imphal DJ Soda, Jeffrey Ton Pune, Jaco Benny, DJ Aluna Chingba Kayana Sarup Yadana perform Togadawi. Music lovers singi, Naha singi, Tangna Pongvatan Jani, Soidana Sarup Yaminasi. Ahum Subu Oina, Radiant Group ke brand ambassador selection gidamak pangthokadawriba beauty pageant Face of Radiant ki audition October 3 ta pangthokadawi. Hojik form kan thari tang mga fawba thagani sa bising kari khali. And that's all we have for you. Marak asida ay kugi channel na sibi YouTube to subscribe to widuna. Adong feedback amid the suggestions sing comment to wibadi so din na makikaw widuna. Keep watching Impact TV. Have a great time. Bye.